खुरुमजरी ISTV की पाव मियंग ताबिर बसिंगबो तराम नौचरी अहन बतमरोइबा पाव यूनिवर्सल चिल्ड्रन डे थौरम मणिपुर की मफम कयादा पाकसन पांगथोकनख्रे Hayeng pangthoka da baningol chako bugi thorungi da mag mioi lising kaya na tongan ba polam kaya lainakre luk kaya na jati kaya gi mioi sing chako bugi thoram pangthoka dawri amadi kunthatre suba junior national badminton championship ngasidagi Khuman Lampak indoor stadium da hokre pau sandorong pijari Social Welfare Department na sinduna Universal Children Day thoram ngasi Khuman Lampak ta laiba Bal Bhavan da pangthokre thoram aduda Social Welfare Minister AK Mirabai MLA DK Korungthang amadi Department ki Commissioner Letkhogin Haukipna saruyakhe thoram aduda Bal Bhavan amadi Deaf and Blind School gi mairoi singna jagoi sai gi thoram su pangthokhe loinana Commissioner Letkhogin Haukipna isai saktuna angang singda tahankhe Department asina sindura pangthokiba angangi oiba painting competition asigi makok mathang taraba mairoi singda minister amadi MLA loinana commissioner na manamathum singyen thoki minister AK Mirabai na Bal Bhavan gi phibam phagana ba department asina honagani hauzik anganwadi worker lognabagi wafam leite Inglisingani taretagi lisingani mapal fabugi oina jingi mafam singda anganwadi worker lobada wadhoba sing lognana ba department asina honari mana makhatana department asina tampaki mafam singda anganwadi center saba matam chan lotion bangam dabana Bharat Sarkar da utilization certificate pi bangamdre masina maram oiduna mini anganwadi center gi proposal tawbangamdre anganwadi center gi contractor singna athuba matamda saba lotion binaba apil tawki Bal Bhavan amadi department ki makok thongba singda tanare haraga aikoi mataw karamaina Bal Bhavan se khenna aikoi chakotpa Bal Bhavan ama oigadage aibu singba bayam thanare haraga afaba aikoi madugumaba yamna marik tumba atoppa state singda aigi lamdam gi cha singna se mai koina puthokjaba matamda aikoi chothadana ai mangjin thaba chama mo ojo namnabadi damakta bona tabani haido se masine koina thamjariba District Social Welfare na sinduna National Children Day gi thoram Tamenglong District Headquarter da pangthokre thoram asida tawsem gi SDO Armstrong amadi DSWO Tamenglong oriba L Ibom Jasu saruyake tongan ba school singi mahairoi chamaga yankhaina layek pagi athoi hen tanake makok mathang taraba singda manamathum yan thoki Universal Children Day gi thoronga mari leinana Think Health No Drug haiba thimda angang singi layak pa changdam nabagi thorom amanga se Khuman Lampak ta leiba Bal Bhavan da pangthokre Social Welfare Department na sinduna pangthokiba layak pa changdam nabaduda Imphal West amadi Imphal East ki manungda leiba tongan ba school singi mahairoi singna saruyake Class 1 dagi 12 faubugi manungda leiba mahairoi singna category mari thokna khaidoktuna changdam nabadu pangthoke Imphal West ki oina mahairoi yankai mathoi amadi Imphal East ki mahairoi nipuga humdoina changdam nabatuda saruyake Hayeng pangthokadoriba lamdam asigi khwaidagi chawba kumai ama oriba ningol chakawbuga mari leinana Manipur gi tongan ba mafam kayadagi khwairamban kaithel da potchai leiba langnari masina maram oiduna khwairamban kaithel gi mafam pumna makta ka hena mi chinbadagi chathok chasinda khudong chadaba kaya mayoknari Miyam gi khudong chadana ba traffic police amadi police personnel singna ngaksel thorangsu hanadagi hena kankhali Amaromda Ningol Chakobo Kumaina Lakpada Manipur gi Governor Gurvachan Jagat, Chief Minister Okrami Bobi, Deputy Chief Minister Gaikhangam, Health Minister Punjathang Tonsing Amadi, MP Dr. Mainana, Manipur gi Miyamda Yafa Pausel Pirakli, Kumayasi, Machil Mopani ki Marakta Hena Nungshinaba Madi Achet Pamari Thambakaloinana, Lamda Masida Santi Madi Nungshinaba Purakboy Rasanu Hari.
Maitei singi amna chawba kumai asing asidi tongan ba jati kaya na saruk yaba kumai ama oirakle community kaya gi mioi singna saruk yaduna kumai asi pangthoktuna lamdam asida amata oina punsinaduna apunbagi saktam ngakna na honabada chawna mateng oiragani haina yaipa paujel cherol singa sina phongdorakli Mathang chahida pangthokadaba ningol chakobada mapalamgi nga sing siznadanaba lamdam asigi nga sing marang kaina phanglagani haina fishery minister MD Abdul Nasir na phongdokre hiramsida report ma Palace compound leba hapta kangjebung da pangthokpa fish fair cum fish crop competition 2012 hogdopagi thoramda wafum ase ngasi minister na phongdokibani thoramadu da speaker TS Lokeshwar MLA L Nandakumar amadi MLA RK Imon chingba MLA ke hasu daista phongki Fisheries Department sinduna pangtok liba mela ase hogdopagi thoramda farmer amadi atei official singsu sarugyaki mela asida pengba amadi ingaton yauna local fish kg humphuni thoigi matakta putoktuna miyamda fangale punna farmer humdra taretna stall hangduna nga makhal sing asi ningol chakobugi damak miyamda fangale speaker TS Lokeshwar na phongdokibada chahi amada amuktang pangtokpa ningol chakoba festival asida machal amadi mabung mokwa singi marakta yamna nungsi chanaba utpa yamna tanglaba kumai amani atei state singdagi manipurna khwaidagi nga chaba state ama oire haiba yare haiduna farmers singna nga marang kaina fangananaba honariba asi thaganingai ni haike Similon phalana bidamakkan haida fish farmers punamangna amasung department ga khusam nabiduna makhal mathel kaya gi nga yopiduna manipur prajada phangan bina nabni haiduna hap sa appeal tawjari fish farm co competition asi sei kudingi pangthok pangambu osino haibu wafung system daragam yamdagi bidai lajuri jai hind Minister Abdul Nasir na Festival asi malemda atangbani nupi singbuluna chana tauba mathautai mathangi fish fair dadi ngakramadi ukabigi tongan stall hangnanaba honagani masigidamak budget ta sel haplagani phongdokladuna miyamna wa culture laiba mathautai haina Nasirna phongdoke palamdagi nga yaw yawduna manipuri singna koina puthokta bairamdam sigi indigenous fish amasung local sida product toba fish singse puthokna na bohon nabada manipur gi pracha section punna mangna mateng pangbiu amasung ai gi department gi maiki dagi so khak puleitana pangbi aba punna mang pangjege ai bise ai sigi myam da ai message si thamjeri uka bisi soidani install amani ai hangdokna nawa hona dage department dagi so ai director amasung commissioner dang sai next ki plan gi pisada sam last kara thamaga local indigenous fish singchi hena tawkat nanawa maduda thawai yauna ngayo piriba singnasu madu isagi chinpham khak oiba isagi family khakinatana manipur praja miyang gi sewa tawbani manipuri jati gi damakni na khallago hotna biyo haibadoina minister amoina miyam da manipur gi praja da message pijari kedasi da leiriba praja punna mangna isa isagi wa culture ekoi hainaba masigi isa isagi sinpham se isa isana thawai yaujaba ka adu hena mathong unchang badarkar nei maramaduna state asigi praja punna mangna fishery khakinatana tongal ba thabak thoram khuding nota thawai yauna kodamina si masida patungi punsigi damak ningol singna manipur gi praja punna mangna biba oiba aduga nupa oiba punna mangta bor bibiramu amasung tungi punsida yai paba state ama oirasuno manipur intikwa amasung bharat pasida ena taukat par rajya ama oirasuno aiba wai kalasi thamjara miyam degi tension jari join ISTV pawgidamak bayaning tokjamgal loinana Nauribam Phillips hapta kangjebung Amarom da hapta kangjebung da ngasi chathakiba nga gi mela aduda arumba sudana nga yolamba consumer club manipur na thengnare hairi mioi amana punna nga keji taramari launana ba onba loiraba matungda consumer club ki mioi singna yenglubada keji tarahumdoi makhai khak lumlambani hairi consumer club ki executive member Santi Kumar na phongdorakpada club asigi member singna ngasi bazar manungda check chatpa matamda matam helaba gula che napsilaga yolamba phagalaki केजी नुंगदा ग्राम चनी यांखई वाटना nga yolamba amadi lupa chamag humpu piba gari ki show ama lupa chani yankhai da yolamba phagalaki makha tana drive asi haying su chathakigani miyamna pot leibada chingnaba leirabadi consumer club manipur da natraga mobile number 9862269402 da pau pibiu hairi ngagi melaron song matamda fishery department chilba chuk chawrba Manipur ki chawrba maitai sing ba ningon chaku kumai sida nupi ama la sangem melina aiba nupi sina complete consumer club ki mafam sida laga complaint to busida akoina akoigi wese chigi wese na olu matamda kiloma chenera me
केलुम चेनबसिदा मोइदम चलो मतमदा मोइना सोइरे अखोइ लाले मोइना हाइजरे अदुगा स्टोर मफमसिना अखोइ इम्फाल इस जगह इम्फाल इसकी जगह सिदने आइना हाइजने फिशरी डिपार्टमेंट अचुक चाउना प्रजादा मिनम्बा तौरंगनेजे अखोइ सुंगा ताजिदि अमरोमदा अनिरक सुबा निंगोल nga मेला ngasi lamlai gi irabot park chalo da pangthokre all manipur nupi maru lamlai area committee na sinduna pangthokhiba nga gi mela aduda hanagi minister ph parijat committee gi president olembi district fishery officer imphal east y ibobina thoramatu da sarugya ki olembi na imphal east ki mafam singda nga gi pothok marang kaina phangdabadagi mela si pangthokpani hai ki y ibobina department na lamdam asigi nga makhal sing yokhatna bo Laimakong mapanda ekar mangarom pak sauba mapam amathamle mathang chahi ge February mangadagi nga macha sing phangbang amlagani hai ke PS Parijatna nupi marupna sinduna nga gi mela ama pangthokpasina miyamda nga wadana phanghanbang amle department na Imphal da pangthokpa nga gi mela da su mamal hantana phanghanbang ambasi yamna phai hai ke Kaksing khunau da hayeng jati kaya gi miyoy singna sarugiyatuna ningol chakobagi thoram pangthokadawri Sugnu Kendra gi MLA Keranjit na sponsor tawduna Kaksing khunau development committee amade youth forum na sinduna pangthokadawri ba ningol chakobagi thoram asida cycle kendra gi yamthong hauke Jurachandpur gi MLA JS Haupu amade Tamai gi MLA Kikhonbau Niumaina saruyagadawri Jurachandpur Chandel amadi Thawal dagi tongan tongan ba jati kaya gi miyoy lising ama henbana thoram asida saruyagani hari Kunthatare Suba Junior National Badminton Championship ngasidagi Khuman Lampak Indoor Stadium dhaukre Badminton Association of India gi mityang makhada Manipur Badminton Association na sinduna thasigi tang ta Nepal fawba chathagada ba championship haudokpagi thoramda Manipur gi Governor Gurbachan Jagat Yas and Tourism gi Parliamentary Secretary M Prithviraj amade Manipur Olympic Association gi President Bijoy Koijamna saruyake Punna tongan ba state amadi company singdagi lakpa team kunthra humdagi sanaroi chamrina championship asida thoi hen tanagani championship asi governor Gurvachan Jagat amadi parliamentary secretary M Prithviraj na sanaduna haudoke Manipur Badminton Association gi president Bijoy Koijamna leibak asigi sanaroi chamri henbana saru yariba championship asida Manipur gi sanaroi kungani thoi saru yari championship asi pangthokpana badminton masana chawkhat hanbang ngamgani haike M Prithviraj na masana si handaki London Olympic Games da China na mangzil thaduna chatkre India gi Saina Nehwal London Olympics da masana si da medal loduna India gi jet propangam kre Badminton masana si da Bharat ki oinasu world class sanaroi puthokpangam gani haike Gurvachan Jagat na Manipur asi sana khona bada thawai yauduna lagli state asi gi indigenous games kaya sulairi state asina hena phaba sanaroi puthokna ba district singda infrastructure semgat pahukre haike